Barjol district ki manung chanba Lunturen village da PMGSY gi makhada koilas thakiba kilometer 12 sangba lambi niyam chumna semlam dabagi mayok tanga se mafam adugi khunja singna yaning daba fongdoktuna rally chatkhre khongjang adu da saruk yakiba singna mara leiba khudingmak sairak piyu lambi mapung fana semjin biyu haiba kholaw sing lauke Numit neni ki khongsat tanga si nungthil pung amaga minute tara tabu matamda Imphal da thunglakhiba India gi Vice President oiriba M Venkaya Naidu ngasi Tagel pata nauna sava Institute of Bioresource and Sustainable Development IVSD ge Phytopharmaceutical Laboratory hauna bi matung ina sangakre Thoromadu da Manipur gi Governor La Ganeshan Chief Minister N Viren IVSD gi makok thongba luchingba singsu sarugakhe UP gi Lakhimpur da thokiba thodokta laumi kya laikhidaba Congress leader Priyanka Gandhi house arrest thamkiba bu yaning da bu utuna laibak sin bethungna changsilliba khongjang gi sarukama oinanga se Congress party gi Manipur in charge Vaktazaran Das yauna party gi luchingba kayana wakat khongjang changsinkhre police ka akan bama ongda mungna khre haire Integrated Child Development Scheme ICDSK Social Welfare Department ki makhada leiva Central Sponsored Scheme asigi makhada thabak tawriba thomi singi right matik chana phangandabagi mayok tanga se second MR manakta leiva Social Welfare Department ki office mamangda wakan mifam jathakre mifam aduda ICDSK hanadagi leiraklaba award pakaya mapung fana lainga kasina atuba matamda PBU haiduna tongan badabi kaya tawkhibaga loinana DPO gi hangba post mensalu thagi tolop amadi honorarium changnaina PU haibana chingba placard sing sizinakhe State asigi tourism ki potential leiba mafam sing Manipur lengang da semgat naba akan bathabak paikhatle naha sing gi hai singba sing adu lenga khak ngaibagi mahutta masana masabu thabuk pizana ba honagadabani haina tourism minister oinam lukhoina haikre wafam sing asi thangmai ban DM college road leiba AVC godon manakta Caventer Food and Beverage ki outlet ama hangthokpagi thoramda saruk yaraduna haikibani Ngasi ayuk pung mari makhairom taba matamda Imphal West District Police Commando gi kangbuna iroi semba mamang laikai degi Maruti van number MN03P1270 da puduna lakpa yungo liter chamri ga nifu konana mioi ani fare Farabasing adu fayeng mayai laikai degi Ningthozam Kisan Singh chahi nifu ga mathoi apokpa laikhidraba mukta amadi fayeng awang laikai degi Angom Jayanta Singh sahi kunga taruk apokpa Merajaw Singh kawe fagadlaba yu Singh adu ga loinana Lamphel gi Excise Department ta sinakre haire Numit neni ki khongsat tha asigi mapanda Imphal da laknaba thaurang tawriba BJP gi National President JP Nada gi khongsat ki mangoinana ngasi ayuk Chief Minister N Biren na thobu oiduna office ta lainga kasigi Cabinet Minister Singh amadi ruling gi MLA Singh yawba mifam ama pangthoktuna kupna wa khanakre haire pawasina hai mifam adu da JP Nada na Imphal da thunglaraba matamda nauna sangaba yana leiriba project Singh amadi urep yung tamgadaba Singh yauna lakadoriba State Assembly mikhal gi oina BJP Manipur Pradesh ki maike dege tawhaning thabak thauram singi matangda khanaki haire Cardiology Society of India National Interventional Council CSINIC ge coronary intervention data 2020 gi matung ina Manipur gi masak nairaba heart ki hospital lama oiriba Sky Hospital India gi makok thongba hospital taraga mari gi manung chatkhre hairiba data ase India gi oina leiriba cardiologist ke apunba body ama oiriba CSINIC na thokibane Sky Hospital na asigumba India gi makok thongba hospital singi manung de chalakpa asimak hospital asi khaktagi natana lamdam asida leiriba miyam ki sakthuk saningai nei hiram asiga mari leinana hospital asi ki chief cardiologist Dr. L Sam Kisorna COVID Lightjet manungda Sky Hospital na pung kungamari mathau tawduna heart ki laina naraba anaba miyoi kayagi punsi kanki haina fongdorakle National Institute of Technology Manipur gi Nipan Laksuva convocation ngasi institute asida pangthokre thoromaduda Union Minister of External Affairs and Education Dr. R.K. Ranjan na athoiba mithunglen oike thoromaduda athoiba mithunglen gi oiba warol piriduna R.K. Ranjan na NITSC hena mapung fava institute ama oihanaba Bharat Laingak amadi mahaki maikei dege honaba yabasing honagani haibagi thajaba pikre Assam gi North Lakhimpur da leiba Lakhimpur Medical College OPD yauna atai service sing mausa gi matagom mathau tawba hokre North Lakhimpur Civil Hospital gi Dr. Singh Hospital asida OPD amadi emergency yauna casualty servicing da mathau tawba hokre haukiba September 13 da Assam gi Chief Minister Himanta Biswa Sharma amadi Health Minister Kesaf Mahantana hospital asida chatkiba yengsin khongchat amada lauthoklambugi matung ina hospital asi chatliba tha asigi amadagi hangdokhibane adumakpu Lakhimpur Medical College and Hospital asi casualty da famung kontra amadi ICU da famung humfutara gi khudong chaba piduna security system amata thamdana mathau tawba hokibani haire